HIV Dengue gumna COVID ki vaccine su Puthokpa Ngamdaba Yai. Chahi kayagi mamangdagi malemda sandoktuna lakliba HIV amadi dengue layengnaba vaccine hauzik phawba puthokpa ngamdriba sigumna COVID-19 gi su scientist singna vaccine puthokpa ngamdaba yai haina Imperial College London gi Professor of Global Health Dr. David Navarre na phongdokre agency asiga khanaba unaba amada mahakna makata na hai hauzik oideba phibam asida laichat asibu layengnaba vaccine ama athuba matamda puthokpa haibasi wana thokani Karigumba farm amana vaccine ama puthokpa tarabasu vaccine adu kaya yamna effective oibage loinana side effects ing leivra haibadu yengsinba matamda sangna adumak changani malemgi miyamna hujik lan thengdariba si biological system amani mechanical system ama nate maram asina puthokkodoriba hidak aduna miyoibagi haksangda kaya yamna kanaba piba ngamgadagi haiba si achouba wahang ama oire haiki Panba Yavadi Mamangda National Institute of Allergy and Infectious Disease ki Director Anthony Fauci na COVID-19 ki vaccine puthokpada yamdravada chahi amadagi na tha taraga nipan phawba changba yai haina phongdokhiba leirabani adubu atai atopa expert kayanadi masidagi hena sangna sangba yai haina phongdoknakhrabani World Health Organization ki matung inadi hojik phawda malemda COVID-19 ki vaccine puthoknavagi project chamaga ani na kanna hotnari masigi manungda nipan amadi human trial phase yaukhre hairi Laichet asibu layeng na bako navada malem gi leibak singda layeng makhal kaya chathanari Ebola virus layeng bada sizinaba hidak amadi blood plasma treatment na chingba sizinaduna layeng bagi thabak su chathari masiga loinana malaria layeng na puthokpa hydroxychloroquine su paksan na sizinari bani adubu hidak asi yamna kanna naba anabadadi pijadana bag US ki president na phongdokhiba leire Maram asina malengi miyamna vaccine puthokpa khaktamak ngaiduna leibagi mahutta isana lakopam thokpa chection thorang sing lokhatpa amadi aikoi gi punsi marelda semdokpa tangai fade haina Navarro na makata na haiki